ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯌꯨꯝꯁꯥ ꯑꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯌꯥ ꯍꯧꯕꯤꯖꯝ ꯃꯊꯥꯏ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯊꯧꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯁꯨ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯨꯏ ꯃꯔꯣꯟ ꯊꯣꯛꯄ ꯑꯃ ꯂꯩ ꯊꯧꯕꯒꯤ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯉꯝꯕ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯊꯪꯅꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯧꯏ ꯅꯨꯡꯁꯤꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯖ ꯀꯧꯏ ꯊꯧꯕꯒ ꯊꯥꯖ ꯍꯨꯏꯒ ꯌꯨꯝ ꯑꯅꯤ ꯑꯁꯤ ꯊꯪꯅꯅ ꯂꯩꯔꯕꯁꯨ ꯑꯃꯠꯇ ꯆꯪꯅꯗꯦ ꯊꯥꯖꯒꯤ ꯃꯄꯥꯁꯤ ꯃꯤ ꯈꯔ ꯎꯁꯤꯠꯇꯦ ꯃꯥꯅ ꯉꯥꯡꯕ ꯇꯧꯕ ꯈꯛꯇ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯊꯧꯕ ꯍꯨꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯆꯝꯃꯤ ꯅꯣꯡꯃ ꯊꯥꯖꯒ ꯃꯥꯒꯤ ꯍꯨꯏ ꯅꯨꯡꯁꯤꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯇꯥꯡ ꯌꯥꯝ ꯆꯥꯅ ꯊꯧꯕꯒ ꯃꯥꯒꯤ ꯍꯨꯏ ꯉꯝꯕꯒꯁꯨ ꯀꯣꯏꯊꯣꯛꯄ ꯊꯣꯛꯂꯛꯏ ꯊꯧꯕꯅ ꯉꯝꯕꯗ ꯉꯝꯕ ꯉꯁꯤꯗꯤ ꯈꯨꯟ ꯊꯨꯡꯅꯕ ꯆꯠꯂꯨꯁꯤ ꯀꯣꯏꯊꯣꯛꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯉꯝꯕꯅ ꯑꯍꯣꯏ ꯃꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯩꯗꯨ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯊꯥꯖꯒ ꯅꯨꯡꯁꯤꯒꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯅꯨꯡꯁꯤꯕꯨ ꯉꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯟꯊꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯉꯝꯕ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕ ꯁꯠ ꯆꯠꯂꯨꯔꯒ ꯉꯟꯅ ꯍꯜꯂꯛꯁꯤ ꯍꯣꯔꯦꯟ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯪꯒꯤ ꯁꯪꯒꯣꯝꯁꯨ ꯌꯥꯝꯅ ꯄꯤꯊꯛꯀꯅꯤ ꯉꯁꯤꯗꯤ ꯉꯝꯕꯁꯨ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯒ ꯊꯦꯡꯅꯩ ꯊꯧꯕ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯊꯧꯕꯅ ꯏꯅꯦ ꯉꯝꯕꯁꯦ ꯄꯨꯊꯣꯛꯇꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯨꯜꯁꯦ ꯊꯨꯡꯅꯕ ꯀꯣꯏꯕ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯦ ꯑꯍꯜꯗꯨꯅ ꯑꯍꯣ ꯑꯗꯨꯅꯤ ꯄꯨꯕꯤꯌꯨ ꯃꯈꯣꯏꯁꯨꯅꯦ ꯖꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯂꯝꯒꯅꯤ ꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯉꯝꯕ ꯅꯪꯕꯨ ꯉꯁꯤꯗꯤ ꯀꯩ ꯄꯤꯖꯔꯛꯑꯒꯦ ꯉꯝꯕꯁꯨ ꯑꯕꯣ ꯃꯄꯨꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯤꯖꯔꯤ ꯍꯩꯁꯨ ꯁꯪꯒꯣꯝꯁꯨ ꯑꯗꯨꯒ ꯀꯕꯣꯛꯁꯨ ꯌꯥꯝꯅ ꯆꯥꯔꯛꯏ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯒ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯣꯛꯁꯨ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ ꯅꯈꯣꯏꯁꯨ ꯆꯠꯆꯔꯣ ꯊꯧꯕꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯑꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯍꯨꯏ ꯃꯔꯣꯜ ꯊꯣꯛꯄ ꯍꯥꯏꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯍꯥꯟꯕꯅꯤꯀꯣ ꯎꯔꯤꯕ ꯑꯁꯦ ꯊꯧꯕꯒ ꯊꯥꯖꯒꯒꯤ ꯍꯨꯏ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯍꯥꯏꯗꯣ ꯑꯣꯏꯍꯜꯂꯦ ꯁꯣꯝꯗꯅ ꯉꯝꯕꯗꯨ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯔ ꯃꯥꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯑꯉꯥꯡ ꯑꯃꯅ ꯇꯨ ꯑꯥꯗ ꯉꯝꯕꯁꯦ ꯆꯦꯟ ꯆꯣꯡꯗꯨꯅ ꯃꯊꯟꯇ ꯁꯥꯟꯅꯔꯒ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯇꯜꯂꯤꯗ ꯀꯤꯖꯩ ꯑꯃꯨꯛ ꯆꯤꯛꯂꯛꯑꯗꯤ ꯏ ꯊꯣꯛꯀꯅꯤ ꯍꯣꯔꯦꯟ ꯏꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯍꯥꯏꯅꯔꯛꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯅ ꯄꯨꯂꯞ ꯆꯪꯂꯨꯔꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯄꯨꯂꯞ ꯍꯧꯅꯔꯒ ꯆꯪꯂꯛꯏ ꯉꯝꯕꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯊꯟꯇ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯔꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯟꯅ ꯆꯣꯡꯐꯟ ꯇꯧꯔꯛꯂꯝꯃꯤ ꯊꯧꯕꯁꯨ ꯃꯥꯒꯤ ꯍꯨꯏꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯊꯧꯕꯅ ꯑꯉꯥꯡꯁꯥ ꯅꯈꯣꯏꯕꯨ ꯉꯝꯕꯒ ꯁꯥꯟꯅꯕ ꯆꯪꯂꯛꯏꯔꯣ ꯈꯔ ꯃꯆꯤꯟ ꯖꯥꯡꯕ ꯑꯉꯥꯡ ꯑꯃꯅ ꯍꯣꯏ ꯑꯗꯣ ꯉꯝꯕꯁꯦ ꯑꯩꯈꯣꯏ ꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯨ ꯊꯧꯕꯅ ꯀꯧꯁꯤꯟꯒꯦ ꯉꯝꯕ ꯂꯥꯛꯑꯣꯅꯦ ꯅꯪꯒ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯅꯦ ꯉꯝꯕꯁꯨ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥ ꯍꯪꯂꯛꯏ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏ ꯑꯩꯒ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯇꯥꯟꯅꯔꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯨꯏꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯈꯪꯕ ꯑꯉꯥꯡ ꯈꯔꯗꯤ ꯀꯔꯤ ꯉꯛꯄ ꯐꯥꯎꯔꯝꯗꯦ ꯑꯉꯥꯡ ꯑꯃꯅ ꯍꯨꯏꯁꯦ ꯃꯔꯣꯟ ꯊꯣꯛꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯞꯅ ꯅꯥꯟꯕꯤꯔꯝꯃꯤ
Ngayhaki matung ngambaga angang mayam aduga chen chongduna sanari. Angangsing adusu wabagi sor mapi holi. Ngambasu waraduna maraidu haha kami. Thaubana ngamba yumda hanaba tawrase matamse yamna thengli. Ngambado chatningba phawdri asumna nungaina maningtamna sanaba asi pakna phangdi. Adugisu mathakta angang mayamga sanaba asi nasinasu ahanbani. Yamnasu nungaiba aduga wasu yamna waba haiduni mangonda tawriba asi. Aduna chatningdabagi marai amuk tawba haurai. Mapu ngayhak legisi yumda hanbado tamna hansi ai ngayhakta sanakigi. Thaubana yaroine nangi maraido ai loina khangini. Nangna khalibado kaisu oiroiko lao halasi. Angangsingsu loina wanari. Mama mapana yumda halaknaba kauba laknarani. Hainaringai nupi amana masabu kaurai. Angangsing adusu mamana kaurakpadagi mafam adudagi hankre. Asumna ama chatki ani chatki angang amata leitri. Ngambasu upai leitraduna mapuna haiba adu ilami. Aduga Thaubanasu ngambagi magaksam maduda puliba thauri adu pairaga tamna tamna hanminarai. Adubu ikhang khangaudana ngambadu yangni hekta chenkre. Thaubasu khangsing jinglakpa aduda tuge foba tawi. Thaubana ngamba nangbu tabro ngai khune aiga puna chaminase. Phana kana kaurabasu karisu tadabagum ngambadu yangna damak cheli. Thaubasu chenduna tanarai. Ngayhaki matung mayum yauragli. Ngambado sumang machi amada tumin tasilaga kullaga lay. Thawai nungaita haiba adu Thaubana khanglami. Thaubana lao sangom hana thaklurase aduga nakonda amu changnanaba. Ngambado karisu khumlakti tumina dum lay. Thaubado khara saunginglami aduna khonjen khara kanna wa haire. Ngamba nang chak pijadana thamura ha chak pijadana thambaduraba nangna pamise la o haise nangonda natabra chai paiduna amu nangbu warako haibro. Ngambadu handakti hawalai magi mapusi sauraklabadi masing masol ama tawbani aduna kiraduna imungda tumin changkhre. Thaubasu imungda changlai mamana sangom nonba loiramli. Latana ibungo sangomse hana thaklu adugane numidangi chakado thongnanaba tawro. Thauba hoigi imung ase mama macha khakta leijabani chaba thakpadi wate mapana makhoigi damakta lausing watana thambirami. Thaubana ohoi ma ngambagisu ubikhrage punna thakminarurage aina khara chaibikre aduna nungairamar amukta thimbiruki. Latana karigi amu ngangbiruino chalo thembiruro adugane chakse ngasidi khara ngana thonguko imasu hingkholdagi napi khara phoirubagi wai aduna nganna tumgi. Thaubana ahoima asi hairamlaga ngambagi manak tamna chatkre. Ngambadu makonda ituk tukthaduna leirami. Thaubana ngamba sangom purakle thaktoase si thakpa hek loibaga ai cha amu thongludoini marai mara tawduna leinuko. Ngambasu magi sagom saru adu karisu haidana thaklami. Ngayhak leiraga Thaubasu chakhumda changkhre mama Latasu leiri. Latana ibungo nangbu nupi ama thinaba tawrasine imasu ahal oisilakle isu haido uningi migidi masusinga nungaina leiminaido. As ima ngambase nasuni khalu kaidorage aduna maga adum nungaina leiru nupigi wase kona khanasi. Karinone nangna nganglidubo huisiga isuga changdamnaba yabro nangbu ngawrabra haibani. Ima masu jibani aikhoigumna loina khang uribani. Hoini adusu chumini imana haibadi nang nupi thiro haibani ne. Ima nang waramani ngasaidagi ngangbada ai chakse amukta loisinge horen loiraga kaurage fi sagera hipkera ama tawro chalo. Tawriji yonguko imagi bungo nangse ngangnabada onthokna wakhreda. Fare imane waga mata ngangaroiko thongau loiragane chakto hairo. Asi hairamlaga thokri. Ngambasu magi mapugi manakta lai. Thaubana
Ngamba, nangbu chak lamlabo. Ngairuse, sida ngayak phamlaga. Adugane, ai chakse prap losilake. Ngambasu tumin kullaga leiri. Ma ngasidi kari amata khumlamdi. Ngaihak leiraga chak loiri haiduna thawbana mamabu kaurunabagidamagta ngambabu tharaklami. Lataga ngambagasu chakhumda puna changminaragli. Thawbana ngambagi chak saruk adu tongana ningthina sembiraga piragli. Ngamba sese sijar nangi chakto sida leiri. Ngambasu yam hauna chari. Latana Ngamba nangbu haubro nabu ka thalabo nangbo. Ngambana Thale aidi mapubu changlibani mapuna loiraga mangonda thamu yengu tholunaba. Lata nuklaga nangsu hainara boire tha yengbase ngairo ngairo. Thawbasu chak chaba loiri. Ngamba lao tholasi. Ngambasu mapanda tholai mangol machi amada puna phaminari. Ngambana mapu numit khudingi tha yenglibase kaigino. Thawbana Fazaduna sum yengbanida. Thana ingna chingna leibago aikhoisu leiba pambagi. Fazare haidunasu thase aikhoina oige haibadi phangdeko. Ngambana aidi thase yamna chaningibo. Koroiga koiradana ngoro ngobase chabada yamna haudui mali. Thawbadu nolaga loiri thabu kamai chaba yadoribano. Atiya thak asida tholibani. Madi miyoiba aikhoigi amamabu kohanbiriba lairinbini. Lai mahakbu matau karamna chagani matung adum haiganu ko. Ngaihakti wa ngangnadana tumin tumin leinei. Asomdana thajaga nungsigadu ka amagi manungda koisin senduna sanari. Thajana nangsu waramanine ngaihakta tumina layosu yade. Sese sida ngaihaktang phamuse. Aisune nang tanabada onthokna warajani. Nungsidu thajagi mamaiduda legli aduga hai mapu ibema aigi sangom pibiro ngaihak leiradi nangdi tumkhrani. Thajana hoi hoi lao chakhumda changlurasi pabasu aboksu loina tumlamlani. Nungsisi maboka mapagana chakhumda changhandabani. Thajagi mabu asi lai yamna ninge aduna mangi sengi haidana tawba aduna thajana su nungaijadi. Thajana phana hairasu nungsidu chakhumda changsi haiba yaramdi. Thajasu matau aduda nungaijaramdi. Adubu karisu haibadi ngamdi. Thajana sangom adu laururaga nungsibu pithaklami. Nungsisu waraduna ngaihak leiramlaga tumkhri aduga thajasu tumkhri. Matam khara amasu haujinkre. Noma thajagi mapa kullana mapanda phamduna leiringai nungsiga ngambagado punna sanaduna leiba adu urami. Kullana machanupi Thajabu kaurami. Hai Thaja nangbu tabro nungsise imungda punsilu laune aina si thokani haidana haidro nangbo. Thajasu mapanda tholei. Baba karino ngasaidagi adu kana kauribaduba thabok tafomga mata khangdeba. Kullana nangi huyase ngasi aigi khutane siba soiroiko kausilu amukta natrabadi kaya nungairoi nangsu. Thajana Kaidorage Baba saugatrasu tamna dum hayuba aise ina pangwa misu nate ngasaidagi law lawdana peli oiba taningdabana loire. Aboksu pabasu numit hek thokpadagi numidang tadi phoba lawbaga khongbaga aduna thangnabada leiba mina takhraga khanabu oina khalamdoini. Kullana nangi wari ngangbido tawran taningdi hui ase hana kausilu jojo aina yadaba imungi hui asiga ngasaidagi sanaribase udro nangbo chalo nang hana phuraktingida. Thajadi wakhal oirudabani ngasaidagi nungsi thadokuna thammi haibasi tung onduna haife yengluba matamdadi ure nungsiga ngambagadu tanaduna sanaraga leiriba adu. Thajadu taha taha chenthui aduga nungsibu koksilami. Nungsisu ngaihaktangi lao haiba yaramdi adubu thajana kongonbadagi laklammi. Nungsina mapu ibema ai ngaihakta sanajagigi. Thajana khumba nangdringai mapa kullana hekta khumlei. Hai nang hatu ura nang hatu haibro aina yade haiba nang khangliba natra miron thoklabasu hui haibado oirabanina karisu khanthaba ngamdene na migi mangda aibu ikaiba nanghange hairibro chakhrocho nasakto yeningdi. Thaja masigi hui ase chak pijaba yaroiko
ꯀꯔꯤꯁꯨ ꯄꯤꯖꯗꯅ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯊꯝꯃꯨ ꯊꯥꯖꯁꯨ ꯃꯄꯥ ꯀꯤꯕꯗꯒꯤ ꯅꯨꯡꯁꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯌꯨꯀꯣ ꯍꯣꯔꯦꯟ ꯑꯩ ꯅꯪꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯨꯀꯣ ꯅꯣꯏꯒꯤ ꯅꯄꯨ ꯑꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯂꯣꯏꯔꯦ ꯁꯥꯎꯕꯕꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯌꯨꯗꯅ ꯑꯗꯣ ꯑꯩꯁꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯡꯁꯤꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛꯅ ꯂꯤꯊꯣꯛꯄ ꯌꯥꯕ ꯖꯒꯥ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯤꯊꯣꯛꯄ ꯌꯥꯕ ꯖꯒꯥꯗꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯀꯨꯜꯂꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯕꯗꯒꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯧꯕꯁꯨ ꯃꯥꯒꯤ ꯍꯨꯏꯗꯨꯒ ꯂꯛꯅꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯀꯨꯜꯂꯅ ꯍꯥꯏ ꯊꯧꯕ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯊꯧꯕꯁꯨ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ ꯅꯪꯒꯤ ꯍꯨꯏ ꯑꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯍꯜꯂꯛꯀꯅꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯇꯣꯞꯀꯤ ꯍꯨꯏ ꯆꯪꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯊꯧꯕꯗꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯀꯨꯜ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯍꯨꯏ ꯑꯁꯦ ꯊꯥꯗꯣꯔꯛꯀꯅꯨ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯍꯨꯏꯁꯤꯕꯨ ꯅꯪꯒꯤ ꯍꯨꯏꯗꯨꯅ ꯃꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯏꯔ ꯆꯨꯗꯅꯕ ꯅꯪꯒ ꯑꯩꯒꯤ ꯏꯃꯨꯡꯒ ꯁꯪꯒ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥ ꯊꯥꯖꯕꯨ ꯅꯪꯅ ꯂꯧꯔꯒ ꯅꯤꯡꯊꯧꯒꯨꯝ ꯄꯨꯟꯁꯤ ꯂꯦꯟꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤꯕꯗꯣ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛ ꯊꯧꯕꯗꯨ ꯃꯥꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯋꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯎꯔꯛꯂꯤ ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯊꯥꯖꯕꯨ ꯑꯩꯅ ꯏꯆꯟꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯅꯣꯡꯃꯇ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯎꯔꯕꯗꯤ ꯍꯔꯥꯎꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯊꯦꯡꯅꯕꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯅꯤ ꯖꯤꯕ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ ꯈꯨꯔꯥ ꯀꯨꯜꯂꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯗ ꯀꯛꯄ ꯇꯧꯒꯅꯨ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤ ꯎꯁꯤꯠꯇꯕꯗꯤ ꯄꯪꯇꯧ ꯇꯧꯅꯒꯨꯝꯁꯤꯅꯦ ꯑꯩꯁꯨ ꯀꯨꯜꯂꯔꯤꯅꯤ ꯀꯨꯂꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯤ ꯀꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯧꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯉꯝꯕꯗ ꯇꯥꯏꯅꯔꯝꯃꯤ ꯉꯝꯕꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯉꯝꯕꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯊꯧꯕꯅꯗꯤ ꯑꯁꯥꯎꯕꯗꯨ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯊꯧꯕꯅ ꯑꯩꯕꯨ ꯃꯤꯃꯥꯡ ꯊꯣꯛꯍꯟꯕ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯀꯥ ꯑꯁꯤꯗ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯉꯝꯕꯗꯨ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅꯁꯨ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯃꯃꯥ ꯂꯇꯥꯅ ꯊꯧꯕꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯉꯝꯕ ꯑꯁꯦ ꯈꯣꯡꯗꯨꯅ ꯂꯩꯔꯦꯅꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯕ ꯆꯠꯂꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯐꯥꯎꯕ ꯈꯣꯡꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤ ꯊꯧꯕꯅ ꯏꯃꯥ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯑꯅꯨ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯝꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯃꯥ ꯊꯪꯅꯕꯒꯤ ꯈꯨꯔꯥꯅ ꯃꯈꯣꯏꯗ ꯉꯝꯕꯁꯦ ꯊꯥꯔꯛꯀꯅꯨ ꯑꯗꯨꯒ ꯑꯃꯅ ꯏꯆꯟ ꯊꯥꯖꯕꯨ ꯑꯩꯅ ꯂꯧꯔꯒ ꯅꯤꯡꯊꯧꯒꯨꯝꯅ ꯂꯩꯒꯦ ꯈꯜꯂꯤꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯀꯩꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯗꯨꯗꯤ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯅꯤꯅꯦ ꯃꯈꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤꯅ ꯄꯥꯜꯂꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯥꯒꯤꯗꯨ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯂꯧꯗꯨꯅ ꯅꯪꯁꯨ ꯃꯈꯣꯏꯒꯨꯝꯅ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ ꯊꯧꯕꯅ ꯈꯟꯗꯦꯗ ꯏꯃꯥ ꯇꯧꯁꯨ ꯇꯧꯔꯣꯏ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯤ ꯐꯅ ꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯐꯠꯇꯅꯕꯨ ꯈꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯗꯨꯃꯛ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯉꯝꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯨꯆꯣ ꯀꯞꯂꯝꯕ ꯇꯥꯔꯤꯅꯦ ꯖꯤꯕꯗ ꯑꯁꯨꯝꯅ ꯇꯧꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯠꯇꯦꯅ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯅꯤꯅꯦ ꯊꯧꯕꯅ ꯏꯃꯥ ꯉꯥꯏꯍꯥꯛꯇꯤ ꯂꯩꯖꯈꯤꯁꯅꯨ ꯍꯣꯔꯦꯟ ꯊꯥꯗꯣꯛꯂꯒꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯣꯏ ꯅꯪꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯏꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯑꯁꯦ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯉꯝꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯇꯥꯏꯅꯈꯤꯕꯅꯤ
ꯍꯧꯖꯤꯛꯇꯗ ꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯕꯅꯤ ꯈꯟꯖꯤꯜꯂꯒ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯂꯇꯥꯗꯨ ꯃꯉꯣꯟꯗ ꯏꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯕꯗꯪ ꯆꯠꯂꯨꯒꯦ ꯉꯟꯅ ꯍꯜꯂꯛꯀꯦ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯊꯦꯡꯉꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯊꯧꯕꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯇꯥꯏ ꯊꯧꯕꯗꯨ ꯉꯁꯤꯗꯤ ꯃꯊꯟꯇ ꯀꯣꯏꯊꯣꯔꯛꯄꯅꯤ ꯃꯁꯥꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯝꯕꯒ ꯄꯨꯟꯅ ꯍꯦꯛ ꯆꯠꯄꯅꯤ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯃꯅ ꯍꯪꯂꯛꯏ ꯀꯀꯥ ꯉꯝꯕꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦꯅ ꯅꯥꯎꯕꯤ ꯉꯁꯤꯗꯤ ꯉꯝꯕꯗꯣ ꯋꯥꯔ ꯃꯥꯜꯂꯦ ꯆꯠꯁꯤ ꯌꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯛꯇ ꯂꯥꯛꯂꯦ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯃꯅꯤꯡꯒꯤ ꯏꯇꯥ ꯍꯣꯏꯗꯒꯤ ꯀꯣꯕꯤ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕ ꯊꯧꯕꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯣ ꯅꯪꯒꯤ ꯀꯣꯕꯤꯗꯣ ꯑꯩꯒꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯃꯨꯗꯅ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯅꯥꯎꯕꯤꯅ ꯀꯣꯕꯤꯗꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯌꯥꯗꯦ ꯁꯤꯗꯤ ꯏꯇꯥꯅ ꯑꯩꯒꯤ ꯄꯤꯔꯛꯄꯅꯦ ꯅꯪꯁꯨ ꯆꯥꯅꯤꯡꯂꯗꯤ ꯏꯇꯥ ꯍꯣꯏꯗꯒꯤ ꯆꯠꯂꯒ ꯂꯧꯔꯨꯆꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯄꯨꯔꯛꯂꯤꯁꯦ ꯀꯀꯥ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯅꯕ ꯅꯠꯇꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯀꯥꯞꯇꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯧꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯐꯨꯡꯒꯠꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯃꯥ ꯂꯇꯥꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯍꯜꯂꯛꯑꯕꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯏꯪꯅ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯣ ꯊꯧꯕꯅ ꯑꯍꯣꯏ ꯏꯃꯥ ꯑꯗꯣ ꯉꯝꯕꯗꯤ ꯄꯤꯖꯈ꯭ꯔꯕꯣ ꯂꯇꯥꯅ ꯄꯤꯖꯈ꯭ꯔꯦ ꯌꯥꯝꯅꯗꯤ ꯆꯥꯗꯦ ꯈꯖꯤꯛ ꯈꯛꯇ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯅꯪ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯤꯖꯅꯕ ꯍꯥꯏꯗꯅ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯕꯅꯦ ꯊꯧꯕꯅ ꯏꯃꯥ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯄꯤꯖꯔꯁꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯑꯃꯁꯨ ꯋꯥꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯅꯈ꯭ꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯝꯗꯁꯨ ꯊꯥꯖꯅ ꯅꯨꯡꯁꯤꯒꯤ ꯆꯥꯛ ꯈꯔ ꯇꯨꯃꯤꯟꯅ ꯄꯨꯁꯤꯟꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯅꯦ ꯍꯣꯔꯦꯟ ꯈꯣꯡꯂꯛꯀꯅꯨꯀꯣ ꯅꯄꯨꯅ ꯇꯨꯝꯕ ꯌꯥꯗꯦꯅ ꯑꯃꯨꯛ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕꯤꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯅꯪꯁꯨ ꯇꯨꯝꯊꯣꯛꯂꯨꯀꯣ ꯅꯨꯡꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯀꯥꯔꯒ ꯇꯨꯝꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯝꯕꯗꯨ ꯇꯨꯃꯤꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯧꯕꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯑꯗꯨꯁꯨ ꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯉꯝꯕꯅ ꯐꯩꯖꯨꯞ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯂꯇꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯇꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄ ꯃꯄꯨ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯗꯨ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯉꯝꯕꯅ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯅꯦ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯇꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯤ ꯉꯝꯕꯁꯨ ꯑꯩꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯑꯕꯅꯤ ꯆꯠꯂꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯂꯥꯛꯑꯣ ꯊꯣꯛꯈ꯭ꯔꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯒ ꯏꯃꯨꯡ ꯑꯅꯤ ꯑꯁꯦ ꯆꯌꯦꯠꯅꯕ ꯌꯦꯡꯊꯤꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯅꯤ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯕ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯌꯨꯝ ꯑꯃꯗꯒꯤ ꯍꯨꯏ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗ ꯆꯠꯂꯤꯕꯅꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯇꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯤ ꯑꯐ ꯑꯄꯨꯟꯅꯕ ꯃꯔꯛꯇ ꯍꯤꯡꯕ ꯀꯤꯖꯔꯤ ꯉꯝꯕꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤ ꯑꯇꯣꯞꯄ ꯍꯨꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯨ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯥꯕꯁꯨ ꯐꯪꯂꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯂꯩꯍꯧꯔꯒꯦ ꯉꯝꯕꯅ ꯍꯣꯏ ꯐꯔꯦ ꯂꯩꯍꯧꯔꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯣꯡꯉꯥꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ ꯑꯗꯨꯅ ꯐꯪꯗꯅꯕ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯤ
ꯑꯇꯣꯞꯄ ꯍꯨꯏ ꯑꯗꯨ ꯃꯊꯟꯇ ꯋꯥꯍꯩꯍꯧꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯍꯨꯏꯁꯤꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯆꯥꯕꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕꯅꯤ꯫ ꯁꯍꯤꯡ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯉꯝꯕꯒ ꯅꯨꯡꯁꯤꯒꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗ ꯁꯖꯤ ꯑꯃꯕꯨ ꯀꯩꯖꯥꯎ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯍꯥꯏ, "ꯉꯥꯏꯈꯣ ꯉꯝꯕ, ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ." ꯉꯝꯕꯁꯨ, ꯍꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯤ, ꯌꯥꯗ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯑꯍꯤꯡꯗꯨꯃ ꯂꯩꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯋꯤ꯫ ꯁꯣꯝꯗꯅ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯨꯏ ꯃꯥꯡꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯊꯧꯕꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯇꯥꯅ, "ꯐꯪꯂꯛꯇ꯭ꯔꯕ꯭ꯔꯣ ꯏꯕꯨꯡꯉꯣ?" ꯊꯧꯕꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯅ, "ꯍꯣꯏ ꯏꯃꯥ, ꯐꯪꯂꯛꯇ꯭ꯔꯦ. ꯑꯩꯅ ꯈꯔ ꯆꯩꯔꯨꯕꯗꯨꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ." ꯂꯇꯥꯅ, "ꯑꯗꯨꯒꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ. ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯃꯐꯪ ꯑꯃꯨꯛ ꯈꯟꯈꯤꯅꯨꯅꯦ." ꯊꯧꯕꯅ, "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ. ꯑꯩꯅ ꯆꯩꯔꯝꯗ꯭ꯔꯕꯗꯤ ꯉꯝꯕꯗꯣ ꯆꯠꯂꯝꯂꯣꯏꯗꯕꯅꯤ ꯏꯃꯥ." ꯂꯇꯥꯅ, "ꯌꯥꯔꯁꯤ, ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯄꯁꯨ ꯌꯥꯔꯤ." ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯥꯖꯗꯨ ꯀꯞꯂꯤ꯫ "ꯅꯨꯡꯁꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ? ꯅꯪ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤ?" ꯀꯨꯜꯂꯅ ꯍꯥꯏ, "ꯇꯥꯅꯤꯡꯗꯦꯀꯣ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛꯇꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ. ꯅꯕꯣꯛꯇꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯃꯈꯥ ꯇꯥꯅ ꯆꯩꯕꯗꯣ ꯄꯥꯝꯕ꯭ꯔꯣ ꯅꯪꯕꯣ?" ꯍꯥꯏꯅꯔꯤꯉꯩ ꯁꯃꯥꯗꯨ ꯆꯩꯁꯨ ꯁꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯋꯥ ꯍꯩꯔꯛꯏ, "ꯍꯥꯏ, ꯅꯃꯥꯏ ꯅꯃꯤꯠ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯌꯦꯡꯅꯤꯡꯗꯦꯀꯣ. ꯍꯨꯏ ꯑꯃꯈꯛ ꯆꯠꯈꯤꯕꯒꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯁꯤꯕꯗ ꯀꯞꯅꯅꯕ ꯅꯄꯤꯗꯣ ꯊꯝꯖꯤꯜꯂꯨ. ꯄꯥꯝꯃꯨꯏꯀꯣ ꯅꯄꯤꯗꯣ. ꯆꯠꯂꯣ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ. ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ." ꯊꯥꯖꯗꯣ ꯈꯔꯁꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯗꯣ ꯃꯥꯡꯕꯁꯤꯗ ꯅꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯝꯃꯣꯏ. ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩ ꯏꯊꯟꯇ ꯑꯗꯨꯃꯛ ꯐꯪꯅꯕ ꯊꯤꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯀꯨꯜ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯥꯅ ꯊꯧꯕꯗ ꯈꯔ ꯆꯩꯔꯨꯕꯗꯨꯅ ꯅꯨꯡꯁꯤꯗꯨ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯧꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯟꯗ ꯀꯨꯜꯂ ꯆꯪꯂꯛꯄ ꯑꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯎꯔꯝꯃꯤ꯫ ꯊꯧꯕꯅ, "ꯑꯁꯤꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯥꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯉꯝꯕ ꯃꯥꯡꯂꯤꯕꯁꯤꯁꯨ. ꯍꯥꯏ, ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ, ꯌꯧꯁꯤꯜꯂꯛꯑꯦ. ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯁꯥ ꯂꯥꯟꯊꯣꯛꯂꯅꯤ." ꯃꯃꯥꯅ ꯆꯩꯔꯛꯄꯗꯒꯤ ꯊꯧꯕꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯀꯨꯜꯂꯁꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯤꯒꯤ ꯃꯥꯡꯒꯣꯟꯗꯨꯗ ꯁꯠ ꯍꯦꯛꯇ ꯀꯥꯈꯠꯂꯒ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯅꯨꯡꯁꯤꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯂꯣ. ꯑꯩꯅ ꯂꯥꯛꯂꯤꯕ ꯀꯥꯜ ꯑꯁꯤꯗ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ. ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯖꯤꯕ ꯑꯃꯕꯨ ꯅꯪꯅ ꯂꯣꯠꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ." ꯊꯧꯕꯗꯨ ꯈꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯗꯨꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯀꯔꯤꯅꯣ? ꯅꯈꯣꯏꯒꯤ ꯍꯨꯏ ꯃꯥꯡꯂꯒ ꯑꯩꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒꯅ ꯈꯨꯔꯥꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯛ ꯍꯟꯊꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤꯕ꯭ꯔꯣ? ꯑꯩꯒꯤꯁꯨ ꯉꯔꯥꯡꯗꯒꯤ ꯉꯝꯕꯗꯣ ꯃꯥꯡꯈꯤꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ. ꯈꯨꯔꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯒ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯥꯡꯈ꯭ꯔꯤꯕ ꯍꯨꯏ ꯑꯗꯣ ꯐꯪꯅꯅꯕ ꯊꯤꯔꯨꯒꯦ ꯍꯥꯏꯕꯗꯤ ꯇꯧꯗ꯭ꯔꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯨ ꯈꯨꯔꯥꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯦ? ꯍꯥꯏꯕꯤꯌꯨꯅꯦ ꯑꯃꯨꯛꯇ. ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛ ꯇꯩꯅꯕ, ꯀꯩꯅꯣꯝ ꯇꯧꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯥꯛꯑ ꯈꯠꯅꯕ ꯍꯧꯕꯁꯤꯕꯨ ꯈꯨꯔꯥꯒꯤꯁꯦ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯔꯤꯕ꯭ꯔꯣ?" ꯁꯥꯎꯃꯟꯕꯅ ꯊꯧꯕꯗꯣ ꯉꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯗꯕ ꯀꯨꯜꯂꯗꯤ ꯁꯥꯎꯈ꯭ꯔꯤ꯫ ꯑꯉꯥꯡꯅ ꯑꯍꯟꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯇꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯐꯖꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯑꯍꯜꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯪꯕꯣ." "ꯏꯃꯥ, ꯑꯍꯟꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥ ꯉꯥꯡꯗꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯤꯟꯁꯦ
ꯄꯦꯟ ꯍꯦꯛꯇ ꯉꯥꯡꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯇꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯉꯝꯕꯒ ꯅꯨꯡꯁꯤꯒꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ, ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯕꯨ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃꯒ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯍꯥꯃꯦꯡ, ꯁꯟ, ꯏꯔꯣꯏ, ꯍꯨꯏ, ꯍꯧꯗꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯌꯤꯡꯕꯤ ꯀꯧꯏ꯫ ꯊꯧꯕ ꯍꯣꯏꯒ ꯍꯦꯛ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯁꯥ ꯉꯥ ꯄꯨꯝꯕ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯛꯇꯨꯅ ꯂꯩ꯫ ꯑꯌꯤꯡꯕꯤꯅ ꯁꯥ ꯁꯟ ꯄꯨꯝꯕꯗꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯑꯌꯤꯡꯕꯤꯗꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ, ꯑꯗꯨꯒ ꯁꯤꯡꯗꯨꯁꯨ ꯈꯔ ꯆꯣꯠꯄꯅ ꯃꯩ ꯆꯥꯛꯄꯗꯨ ꯈꯔ ꯋꯥꯅ ꯊꯣꯛꯂꯤ꯫ ꯑꯗꯨꯅ ꯃꯩꯗꯨ ꯆꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯖꯔꯤ꯫ ꯅꯨꯡꯁꯤꯅ ꯎꯇꯣꯡ ꯑꯃ ꯆꯤꯛꯇꯨꯅ ꯄꯨꯔꯛꯏ, ꯑꯗꯨꯒ ꯑꯌꯤꯡꯕꯤꯗ ꯄꯤꯔꯛꯏ꯫ ꯃꯄꯨ ꯏꯕꯦꯝꯃ, ꯁꯤꯅ ꯑꯃꯨꯛꯇ ꯀꯥꯝꯕꯤꯌꯨ꯫ ꯑꯌꯤꯡꯕꯤꯗꯨ ꯅꯨꯡꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤ, ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤꯗꯣ, ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕꯗꯤ ꯉꯝꯗ꯭ꯔꯤꯗꯣ꯫ ꯅꯣꯡꯃꯒꯤ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨ ꯅꯣꯝꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯀꯣꯟꯅꯅꯕ ꯈꯔ ꯂꯩꯔꯒ ꯊꯣꯡꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯄꯤꯖꯔꯤ, ꯑꯗꯨꯒ ꯑꯌꯤꯡꯕꯤꯁꯨ ꯁꯥꯟꯇꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯌꯨꯝ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯍꯣ ꯑꯌꯤꯡꯕꯤ, ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯌꯤꯡꯕꯤꯁꯨ ꯇꯥꯔꯗꯨꯅ ꯇꯥꯏꯌꯦ ꯏꯆꯦ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯅꯪꯗꯤ ꯅꯊꯟꯇ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯁꯥ ꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯂꯩꯃꯤꯟꯅꯩꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥꯁꯨ ꯑꯃꯠꯇ ꯍꯦꯛ ꯎꯍꯧꯗ, ꯃꯤꯔꯣꯜꯁꯨ ꯂꯩꯇ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯑꯌꯤꯡꯕꯤꯅ ꯏꯆꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯝꯕꯒ ꯅꯨꯡꯁꯤꯒꯁꯦ ꯂꯣꯏꯔꯒꯦꯔꯥ? ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯅꯇꯩꯅꯁꯨ ꯌꯥꯔꯛꯂꯣꯏꯅꯦ꯫ ꯌꯨꯝꯗ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯁꯤꯟꯕꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯏꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯖꯤꯕ ꯑꯃꯠꯇ ꯂꯣꯏꯗ꯭ꯔꯤꯕꯁꯦ꯫ ꯑꯌꯤꯡꯕꯤꯅ ꯑꯣ, ꯏꯇꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯣꯏꯔꯕꯁꯨ ꯐꯔꯣꯏꯌꯦ ꯏꯆꯦ, ꯍꯨꯏ ꯑꯅꯤꯁꯦ ꯄꯨꯟꯁꯤꯔꯣꯏꯌꯦ꯫ ꯐꯔꯦ, ꯑꯩꯒꯤꯗ ꯏꯆꯦꯅ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ꯫ ꯑꯩꯒꯤꯗ ꯂꯣꯏꯔꯤꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯁꯦ ꯏꯆꯦꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯏꯆꯦꯗꯤ ꯌꯥꯝꯅ ꯀꯜꯂꯛꯏꯀꯣ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯑꯌꯤꯡꯕꯤꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯊꯧꯕꯗꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯖꯒꯤꯁꯨ ꯃꯄꯥꯅ ꯍꯨꯏꯅꯥꯎ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯆꯪꯅꯔꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯍꯨꯏꯅꯥꯎꯁꯤꯡ ꯑꯗꯨ ꯃꯀꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯅꯍꯟꯗ꯭ꯔꯤ꯫ ꯊꯧꯕꯗꯨ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯉꯝꯕꯅꯤ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯝꯕꯒ ꯅꯨꯡꯁꯤꯒ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ, ꯁꯦꯟ ꯌꯥꯝꯅ ꯐꯪꯕ, ꯊꯕꯛ ꯑꯃ ꯐꯪꯂꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯣꯔ ꯃꯥꯅ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯒ ꯉꯝꯕꯒꯁꯨ ꯃꯄꯥꯟꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯊꯣꯛꯂꯛꯀꯦ ꯈꯟꯗ꯭ꯔꯤ꯫ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫